Mapan Suba Athoubasing Numit ki Ningsing Thouram Observation Committee 18 May na Sinduna PANGTHOKKHRE Maibam Ningthem Pishak President Observation Committee 18 May na Thouram aduga mari leinana phongdokhibada aikhoigidamakta thawai katkhhraba Athoubasing adunadi aikhoigidamakta thawai katphiki adubu leihoriba aikhoinadi mit ki pi amadi lei khara katpanatana karisu ngamde maram aduna leikhidraba Athoubasing mafamda karigumba khara da oirabasu ikai khumnabu utpaga loinana thabak khara tauge haibasi Observation Committee Manglan amani lakliba mathangi chahidadi hena masak thokna Athoubasing gidamakta karigumba khara maipa nga tawba ngamba oirasanu haiba wafam thamki Thouram aduda saruk yakiba singna laikhidraba Athoubasing gi mafamda hailai katuna ikai khumnaba utki sinadi makoi thawai mu pathawena akhoi mayam gidamakta kapirami adu akhoi nadi makoi gidamakta asu akhoi tawba ngamjade mitkipi amasung laikhat kasaba sinatana akhona makoi Athoubasing asigidamakta akhoi karimata akhoi ngasi phawa tawba ngamjade adu akhoi Athoubasing asigi khada waso anam khada waso tawga hadisidi akhoi Observation Committee na yamna kanna phone dari amasung yamna kanna wakhanda khanjari aduna akhoina masi mathangi lakpada ahenba afaba thok kaya forum kaya pangthok pangamnaba akhoi lai oisaba Athoubasing na su akhoi board review amasung mayam na su akhoi mateng pangbiyu hai bu hai si thamjaga ha